Prime Minister Narendra Modi ki photo ga konana India ase democracy ki mamani haina thetlabaso Manipur da de democracy hatok pide haina CLP leader o ibobina maral sikre tha asigi taraga mari dagi Congress ke luchingba Rahul Gandhi na luchinglaga Manipur dagi Mumbai Phaoba Khongna Chatkadaba Bharat Joro Nyay Yatra da shijinnagadaba poster ngase Manipur ki Incharge Girish Chodankar na Congress Bhawan da launch tawbagi thoram da wafam ase o ibobina phonokibane Congress luchingba Rahul Gandhi na luchingduna anirak subo oina chatkadaba Bharat Joro Yatra khungchatta shijinnagadaba poster asingarang Indian National Congress ki President Mallikarjun Kharge na launch tawkraba matung ngasi party asigi Manipur ki Incharge Girish Chodankar na Congress Bhawan da launch tawkibane poster launch tawkiba aduga mari leinana CLP leader o ibobina hai Party asigi luchingba Rahul Gandhi na luchingduna Manipur dagi haugadoriba yatra ase maru oina Manipur da thokliba irang asigi justice fanghanabagi pandamdane masimak party asina Manipur gi damakta kadai fawon lepage haibado Manipur khakta natana India gi mipum khudingmakta khanghalle Haujik Manipur da lairiba law and order gi fibam ase India gi Supreme Court na fawba total fail oire constitution gi lairiba machinery khudingmak breakdown oire haikrabane Supreme Court na thamlakliba wafam ase Manipur lengak ase khakta nate Government of India su yauribane masina Manipur gi laibak ase BJP lengak ase gi makhada kari oigadoribano haiba tambangamdaba amada leire talak ase da Manipur gi airport da Prime Minister Narendra Modi photo thetuna India ase democracy gi mamani haina irabasu Manipur da de democracy hatokpida haina mahagna makhata ke poster launch tawbagi thoram atuda Girish Chodankar CLP leader O Ibobi CWC member ke khangam party asigi state president K Meghachandra party asigi laiba MLA hanagi MLA amadi thomi kaya so sargyaki constitutional machineries mayam chingse completely break down tawre na Bharat ki khwaidagi wangba top court Supreme Court na hairibasi masi loirabane ba masi not only state government sidadana tieba Supreme Court na hairise mari leinaba center ki Union government yauna Prime Minister Home Minister yauna lofum thokpa action mayam du lawgadabni haidna lawdrebanina leiriba praja sing aduga maruina Bharat ki संविधान constitution aduga democracy se masigi marai pakshi kari lakadorino haiba BJP ki sason ji makhada kari lakadorino haidna mayam purnamangna hainari baduni